Su Chanariba Kuki Lalholup USRA gi Lanmi Ohum Pagatkre. Ngasi Ayuk Anganbada Security Force ki Kangbuna, Surasanpuragi, Lengaka Su Chanariba Kuki Lalholup USRA gi Lanmi Ohum Pagatkre Haidi. Parba Mio Singadugi, Chapsaba, Masak Maming, Housing Fabagi Oinadi, Pausi Esina Kangbangamdri. Kuki Lalhoba Ohumadu Fagat Kiba Matamda Kulai Kara Diloina Ki Haidi. Security Force ki Kangbuna, Fagat Krava Lalhoba Ohum Adu, Condition Namata Yaudana Thado Kadavani Haibagi Dabi Tauduna, Churasampur Police Station Amadi, Churasampurgi, Banghoy 5 Village Talaiba, Taramapan Suba, Gerwal Rifles ki Posta, Kuki Zo Nupi Singna, Thomsen Kibaga Lunana, National Highway 2 gi Lambi Thinkre Haidi, Housing Fawagi Oina, Police ki Maikaidagi, Official Oiba, Pau Fongdokwa Laitri. Thawal Moijingda drug phaba satpa commando personnel ama thangna thinbadagi sire nanthoktu na sen khiba accused yauna mioi ani fare ngarang numidang pung nipan khara helakpada drug phaba satpa Thawal district police commando gi personnel ama thangna thinbadagi sire makha daba operation da thogdoga sida senaba mioi ani fare haina police ki paw amana hairi Power Sina Makata na Haribadi, Laikidraba Commando, personnel Asigi Mamingna, Koirom Suresh Kawi, Havildarni, Mari Suba IRB Dagi, Housing a Thawal Commando da Etes Tauduna Labani, Mihad Asida Sienabadagi, Faraba Mioi Ani Adudi, Moijing Langoi Zindagi, MD Naubi Elias Mahil, Sahi Kunmanga Amasung, Moijing Maibam Laikai Dagi, Salman Khan, Sahi Kuntra Kawi, Ngarang Thawal Police Station Ki Manungsanba, Moijing Mina Bazar. Thongkhongda drug kamari leinaba activity khara sathagadaure haibagi akhanaba paw ama fangbadagi civil police commando gi team amana mafam aduda ngaiduna leiraba matungda makhoi ani adu phanaba hotnakhi thawdogaduda MD Naubi Elias Mahil hariba mioi asina commando personnel Sureshpu thangna thinkhibani loinana hariba khudong chaba adu lauraga mara leiraba MD Naubi Elias Mahil amasung Salman Khan ani adu makhoi na tunglakhiba alto car registration number MN01AK 3089 adu hundoklam laga mafam adudagi nanthokhi soklaba Habildar Suresh Thawal District Hospital da pukhatuna laikana na bohotnabada numidang pung 9 khara helakpada laikana bangamdana laikhidabani Thawdogadu thokhibagi ahenba force kaya mafam aduda sangsinduna mara leiba mioi singadu phanaba cordon and search operation chathakhi loinana operation aduda nanthoktuna senkraba makoi ani adu fagat pangam khibani amaromda mathau tawriba police personnel singda asigumba ka henba thawong chathakhiba asi Manipur police ki maikaidagi akanba moongda condemn tawrakli maraksida United Maitai Pangal Committee Manipur gi maikaidagi Thawal Moijingda ngarang anti drug operation amada Thawal District Police Commando gi personnel Havildar Koirom Suresh thangna thinduna hatkibagi thawong adu akanba moongda condemn tawi hairi committee asina thadorokpa cherol amana haribana yamna leibak masa tadaba thawong adu leibak asigi leiriba rule of law da amadi society asibu drug crime amasung anti social elements singi makutagi kananaba nanthokpaga loinana thabak tawriba singda atamdana attack chathabani Chakhwatlaba society amada law enforcement personnel singda asigumba violence ki oiba thawong sing chathaba asi tumina khangduna leiroidabani thawdogaduda laikhidraba Havildar Koirom Suresh ki imung manung mahaki marup mapiza amadi mahaki khangna sanaba singna thengnariba awaba aduda committee asina su saruk yari loinana laikhidrabagi thawaina isorgi khuyada ingna sikna pothaba oirsanu thokiba thawdogadugi matangda Manipur government amadi mari leinaba law enforcement ki agency singna athubada investigation chathaduna crime asida senari wasingi mathakta thintaba tawdana justice phangangadabani state asida drug lana sizinana ba thawong sing laksinana ba hotnaba santi security amasung social harmony purakna bagidamak lona yaba moongda paikhalakpa thabak thoram kudingmakta mapung fana saugatli hairi Surasanpurdagi Mizoram da sanglakpa truck gari amadagi lupa crore taruk henba drug ka konana fare Manipur gi Surasanpur district tagi Mizoram gi konung aizol tamna sanglakpa Asok Leyland truck ama Mizoram police ki kangbuna sek tawbagi thabak chathabada truck aduda puramba morphine kg taruka gram satruka marfuga humdoi amadi heroin gram taraga nithoi ka konana mioi ahum phare haidi pharaba morphine adu lupa crore taruka lakh humfuga nipan gi value aduga heroin gram taraga nithoi aduna lupa lakh aniga lising nifugi value oigani hairi drug ka konana pharaba mioi ahum adudi gari adugi driver Raju Giri chahi kuntraga nithoi Karbi Anglong Assam Karnamani Das chahi kungataruk Assam gi Nagaon district amadi Ganesh Das chahi nifu laifam
Kamrup Metro Assamdagini hairi Faraba miyoi ahum adugi mathakta Mizoramgi Saitul Police Station na case ama lokhatpaga loinana makha taba thijin humjin bagi thabak chathaba hokre hairi Myanmar gi refugee kaya leptana sanglakpana state ta achauba potlum oire Mizoram CM Myanmar dagi refugee kaya leptana sangsilakpadagi state ta achauba potlum ama oire haina Mizoram gi chief minister Laldu Homana phongdokre yumlo nariba Myanmar da hojik oiriba phiba masina maram oiraga matung tarakpadasu refugee kaya sanglakpa yai haina mahakna makha tana phongdokhi Myanmar gi geopolitical condition maram oiraga masing yamlaba refugee sing Mizoram lomda sangsilakpani haina paladuna mahakna hai ahanbada refugee singi leifam safam piram labasu nongma nongmagi miyoi kaya leptana sangsilakpana leifam safam piba ngamdabagi phibam lakle Myanmar ga tainana leiriba Mizoram da hojik refugee lising kyamarum sangjafam piduna leiribani political gi sarang naba phibam thorakpaga loinana Myanmar gi mafam kayada leptana khut thoknarakpadagi refugee sing adu ngamkhai lanthok Mizoram da changjafam laurakhibani khudong sadaba kaya mayoknarabasu Mizoram lengakna Myanmar dagi sanglakliba miyoi sing adugi leifam safam piduna lakhi matam sangna mateng pangba ngamdabagi phibam lakpana center dagi hiramasiga mari leinana mateng pangbinaba Mizoram lengakna haijaba laikre ngamkhai paringda sambal khadabana refugee sing adu irai laina Mizoram da changlakpa ngamlibani haiki Naga taruk fakibagi case Manipur lengakna NIA da sinarakpa laitri June 9 gi hearing da lengakna lokhatliba thabak sing CS na khangalakadabani High Court Kangpokpi district ki Leilon Wi-Fi da Naga misam taruk May 18 da fakraga ngasi fawba thiba khangdana leirakliba sigi matang da lengakna lokhatliba thabak khudingmak lakliba June 9 da pangthokadoriba case asigi hearing da pikhalaknaba High Court of Manipur na state asigi chief secretary da khangankre Chief Justice MS Sundaramadi Justice Ahanthem Bimol Singhi division bench amana hiramasiga mari leinaba public interest litigation PIL amagi hearing satharaba matungda action taken report piraknaba khangan khibani masida sunatana Manipur lengakna case asi NIA da sinare haikragasu hojik fawagi oina cherol amata pirakpa leite haina Deputy Solicitor General of India na khangan khre Naga Lawyers Association Manipur gi President P Mark Khapaina File torokpa petition aduda Advocate D Julius Riangmaina petitioner gi maikaida lepki High Court na hearing satharaba matungda paumi singa unanaba Advocate Julius Riangmaina hai Nagami sam taruk fakibagi matangda mapung fava action taken report ama pikhalaknaba Manipur lengaki Chief Secretary da court na yathang pikre Chayol kaya marum thiba khangdana leiraklaba Nagami sam taruki leifam khangan binaba BIL adu file tawkhibani May 18 gi matung tarakpada phajin khraba miyoi taruk adu hinglibra natraga si khrabra haiba kanamatana khangbangam leiri maram aduna phajin khraba miyoi sing adugi chapchaba langla langjin khangan binaba High Court of Manipur da PIL file tawkhibani Advocate Julius Riangmaina makhatana hai Naga misam taruk phajin khibagi case asi National Investigation Agency NIA da sinare haina mamang de state lengakna lauthokrabasu Deputy Solicitor General of India na di hiramasiga mari leinana NIA da wafam amata khanghalakpa leite haina phongdokhi Deputy Solicitor na pikhiba warol adu High Court da mayek sengna record tawduna leiri Case asigi matung tarakpa hearing June 9 da chathanaba matam lepkhre court file tawrakhiba petition adugi matung ina May 18 da Naga misam tarukna Konsakhul village da luhongbagi thauram ama yaururaga halakpada Supermaina police station gi manung chana leiba Leilon Wi-Fi da khunja kharana lambi da khamlakhi Phajin khraba miyoi sing adu Mahindra thar amada haplaga community hall ama tamna pukhi mathangi ayukta khumliba mamit adu lokthokpa matamda inaknakna Leimakhong army headquarters uba phangki adubu phajiliba miyoi sing adugi marakta Leimakhong police outpost da posting taba thangmilen kauba Leilon Wi-Fi village tagi miyoi ama yauramba thengnakhi punna miyoi 19 phabagi manungda nupi gi khandoklaga lengaki school amada matam khara thamki ngaihak leiraga amuba masugi fizol setpa khulai paiba kangbu ama laklaga nupi sing adu mamit khumjinki amasung gari amada haplaga mafam amada pukhi nongalaga police ki team ama laklaga makhoibu Leimakhong police station da puraba matungda Leimakhong army hospital da medical examination tawraga thadorakhibani palli Naga misam taruk puthoknaba lengakta thakhiba matam loikre boycott tawbagi khongjang matam ama hekta da sangsilagani ansam
Mamang tha taraga humdoida Kangpokpi district ki manung chanba leilon vaifai gi Kuki khulai paiba KNFP singna phajin kiba Naga misam taruk numit marini gi manungda puthokadabani haina All Naga Students Association Manipurna lengakta thakiba matam loikibaga loinana ngasi tangkhul katamnaw saklong TKS na lusingduna All Naga Students Association Manipur ansam yauna Ukhrul District Headquarters da khudaki oiba mifam ama pangthoktuna warep ahum laukre mifam asigi matangda ansamna thadorakpa cherol amana hai lengakta thakiba matamadu loikhra fawada ngasi fawwa lengakna nagagi misam taruk adugi langla langjin puthokpa ngamdana leiriba asi yamna laibak thibani misam taruk adubu puthoknaba lengaki maikaidagi lokhatpham thokpa thabak amata lokhataba amadi matam sangna tumina leksiliba asina naga miyam amadi victim singi imung manungda pendaba kaya fawre maram aduna Kuki khulai paiba singna fajinduna thamliba misam taruk asisu athuba matamda lengakna puthokna hotnagadabani maduna travadi ansamna lengak boycott tawba haina lawkhiba warep adu matam ama hekta da thabakta onthoknaba sem saba loire hairi ngasigi mifam aduda tongan tongan ba khongjang sing changsinanaba warep su lawkhibaga loinana ngasi nagalop singi miyoi singna Imphal Ukhrul lambi phawduna Makhan village tamna chatuna victim family sing unaba chatnaba warep su lawkhi Khongchada sida kanagumba miyoi singna ayet apan piraklabadi maduda tholakpa afa fatagi daitya pumbasu lengakna pugadabani hairi loinana presidential council na lengak boycott tawnaba lawkhiba warep adu mapung fana chatna hananaba makha tana khana nainaba stakeholder singa puna khananaba warep su lawkhi amadi hauzik oiriba phiba masigi matangda action committee ama semduna makha taba akanba khongjang kaya sangsinba haina yanakhi hairi Lo kaina khul masing ka hena helakpana demography da chauna ahongba lakpani NBREN Manipur da mapung faba state ama oirakraba matungda lamdamasigi tongan tongan ba district singda lo kaina khul masing ka hena hengalakpana maram oiraga demography da chauna ahongba lakle haina hanagi chief minister Nongthombam Birena mahaki social media da thagalakpa post ama da phongdorakli mahakna thagalakpa post adu da hai kumjali singamaga chamapan humdraga nithoigi matamda state ut phanglaba matamda Kangpokpi da khul chamaga marfuga humdoi lerami aduga Ukhrul-dana khul masing supnagi marfuga humdoi leikhi adubu kumjali singani khul humdoi gi matamda khul masing thiba matamda Kangpokpi da khul masing 700 ga humdoi leikhi masida hengalakliba khul masing asi 400 ga kunni masigi ona tainabada Ukhrul-da marfuga humdoi dagi 112 thoi lakhi hengalakliba khul masing asi supnatagi khul 18 khaktani Hariba phiba masi haukiba chahi yankhaiga mathoigi matam asida oirakliba phiba masi khakjanatana state asigi tongan tongan ba district singdasu khul masing niyomgi wangmada masing thingamdana hengalakpa thengnari phibam sing asida lamdam asigi demography da chauna saitheng pibada natana lamdam asigi yelhomi singda achauba singnaba ama piri haina mahakna thagalakpa cherol asina hairi India amasung Myanmar leibak anina faikhatliba kilometer 1,100 sangba Trilateral Highway sembagi thabak thujinanaba yanakre Thailand da phongba The Nation na publish tawkhiba report amagi matung ina Myanmar gi president Min Aung Hlaing na India khongsat ka mari leinana Prime Minister Narendra Modi ka New Delhi da unaduna wari sanakhibaga loinana leibak ani asina hojik paikhatliba India Myanmar Thailand Trilateral Highway semgat sagatpagi thabak sing thujin hananabagi leibak ani na yanaba purakre hairi Myanmar gi president Min Aung Hlaing amasung Prime Minister Narendra Modi ka yanaba purakhiba wafam singi manungda kilometer 1,100 sangba leibak asigi awang nongpok lamdamda Myanmar phawraga Thailand yaugadoriba lambi asi cross border trade chakhot hananaba pandamda thambaga loinana South East Asia gi khwaidagi maru oiba land route oigadoribani project asi Myanmar da political gi leitaba amasung security gi khudong chadaba kaya leibana matam sangna panthaduna lakpa adu loisinduna semga sagatpa haunaba warep lawkhibani hairi paikhat kadoriba thabak asi hena thujinanabagi damak leibak anigi marakta yanakhibani Myanmar gi president Min Aung Hlaing gi India khongchat asi chahi asigi April thada pangthokhiba mikhalda mai paklaba matungda ihan hanba oina mapalai bakta satpa khongchat ni India gi Foreign Secretary Vikram Misra na phongdorakpagi matung ina
लेबाक अनिगी मरक्ता किलोमीटर 1,100 सांगबा इंडिया म्यांमार थाईलैंड यौगदबा लंबी अतेनबा मतमगी मनुंगदा सेमगत सागतपगी थबक हौनबा यानख्रे प्रोजेक्ट असिना मणिपुर अमसुंग अवांग नोंपोकी स्टेट सिंगना म्यांमार फावरगा थाईलैंड यौबा यागदौरी मसिना साउथ ईस्ट एशिया गी कंफालदा चतुना ललोल इतिक तौबदा खुदोंग चारमदबा सिंग अदु कोकहलगनी म्यांमार दा पॉलिटिकल गी लेतादबा अमसुंग सिक्योरिटी गी खुदोंग चादबा लेरंबा अदु थबक असि तपथरगा लेरंबा अदु कोकहननबगिदमक लेबाक अनिगी मरक्ता पॉलिटिकल गी ओइबा वारी सानदुना यानाखिबा पुरखिबनी हाइना फोंदोकली लैना कया ngaktoknaba laboratory da puthokpa kang thadokadawri science fiction film da tawbugum google na laboratory da puthokpa kang million kunthra gani thoi थादोकलगा तोंगान तोंगान बा कांगना संदोरकपा लैना सिंग ngaktoknaba थौरांग लौखटकदौरी मलेरिया अमसुंग डेंगी ना सिंगबा लैना संदोकपगी चांग वांखलकपा मरमना अकोइबगी फिवमदा अकाइबा थोअलोइदबा मोंगदा केमिकल पेस्टिसाइड सिजिनदना लैना सिंग ngaktoknaba थौरांग लौखलकपनी यूनाइटेड स्टेट्स एनवायरमेंटल प्रोटेक्शन एजेंसी EPA ना यंगसिलिबा थौरांग असिगी मखादा गूगल ना स्टेरिलाइज तौरबा कांग लाबा मिलियन 13 अहानबगी ओइना फ्लोरिडा अमसुंग कैलिफोर्नियादा थादोकनबा थौरांग तौरी अनिसुबा तांकक्तना अतोपा कांग मिलियन 13 अमगा थादोकदौरी हिरम असिगी मतांगदा पाइखलिबा रिसर्च वर्क मरी लेनबा मियोइसिंगना हाय मतम खरागी मतुंगदा मालेमगी मफम पुमनमक्ता कांगी मसिंग हंथाहननबगी पांदमदा अखनबा थौरांग असि लोकटपनी वोलबासिया PPNT कौबा बैक्टीरिया अमना इन्फेक्ट कांग लाबसिंग थादोकलगा तोंगान तोंगानबा मफमदा लेरिबा कांग अमोमसिंगा उननबा मतमदा कांग अमोमसिंग अदु मरुम कोकलगसु कोकलिबा मरुम अदु मसा ओनबा ngamhande हाइरि डेंगी जिका वायरस चिकनगुनिया अमदी येलो फीवर न सिंगबा कांग अमोमसिंगना संदोकपा ngaktani कांग लाबदी मियोइबदा सिकते मरम अदुना अनौबा कांग मिलियन 132 पुथोक्तुना थादोकलबसु मियोइबदा खुदोंग थिनिंगाय ओइरोय लैना संदोकपा कांगी मसिंग हंथाहनना बहोटनबदा हक्चांग सोकनिंगाय ओइबा केमिकल पेस्टिसाइड सिजिनबगी महुत्ता अनौबा पांबै अमा पुथोकनबा रिसर्चर सिंगना मतम क्यागी ममांगदगी थिजिंदुना लाखिबनी कुमजा 2013 दा गूगल ना अहानबो ओइना दिबक प्रोजेक्ट हाइना खंगनबा थौरांग अमा पाइखटलगा कांगना संदोकपा तोंगा तोंगानबा मखलगी लैना सिंग ngaktoknaba होटनदुना लाखी प्रोजेक्ट असिदा थबक तौरिबा मियोइसिंगना मालेमगी तोंगान तोंगानबा एजेंसी सिंगा खुसमनदुना कांगी मसिंग हंथाहननबा पांबै पुथोकनबा होटनदुना लाखी वर्ल्ड हेल्थ ऑर्गेनाइजेशन की रिपोर्ट मतुंग इना चाही खुदिंगी मियोय मिलियन चा कया कांगना संदोकपा लैना नाबदगी खुदोंथीबा मायोकनरी गूगल ना पाइखलकलिबा थौरांग असि मियोयबा खुनागी याइफनबा ओइरबसु मालेमगी मफम पुमनमक्ता पाकसना सिजिनबगी मतांगददी अयाबा फंगद्री थौरांग असिबु यानिंगदबसिंगना हाय बैक्टीरियाना इन्फेक्ट तौरबा कांगसिंग थादोकपना इकोलॉजिकल बैलेंस काहेलक्तुना अइंगासागी खलदा चाउना अहोंबा लाखहनबा याय मुजफ्फरनगर सेल पीदबगी डॉक्टर नुपी मसा अमगी मखोंग अमुक हन थुदेख्रे हक्चांगी फिवम तोंगालबी मसागी चही 13 सूरबी नुपी मसा अमगी मखोंग अमुक हन थुदेई हाइबगी मतांगदा मुजफ्फरनगर की डॉक्टर अमगी मथक्ता एनक्वायरी सथबा हौख्रे गवर्नमेंट की हॉस्पिटल अमदा लायेंगबा लाखिबी नुपी मसा अदुगी अपोकपिना डॉक्टर दा लुपा 15,000 पीबा ngamkidabagi अमुक हन मखोंग थुदेखिबनी हाइरी मराइबक थीरबी ममा अदुना मुजफ्फरनगर डिस्ट्रिक्ट कलेक्टरेट सतुना हिरमसिगी मतांगदा अचुंबा वायल फंगनबिनबा वाकतखी था अमरोमगी ममांगदा नुपी मसा अदु खोंगी सरू टेकपना मरम ओइरगा सर्जरी तौबा मथौ ताखी अदुबु डॉक्टर ना ऑपरेशन तौनबगिदमक लुपा 15,000 पीनबा खंगलखी ममा अदुना यामना वाना होटनजदुना डॉक्टर दा लुपा 9,000 खक पिरमी अदुबु डॉक्टर ना नुपी मसा अदु येंगलबा मतुंगदा वाटलिबा सेनफम अदु हाबलकनबा खंगलखी नुमित खरनी लेरगा हॉस्पिटल दा चेकअप तौबा चतपदा सेल पियु यादे हाइबगिदमक डॉक्टर ना नुपी मसा अदुगी मखोंग अमुक हन थुदेखिबनी हिरम असिगी मतांगदा खोइसाउनरबा मियामना चीफ मेडिकल ऑफिसर दा वाकलकपगा लोइनना चेनरीबा डॉक्टर अदुगी मथक्ता मतिक चाबा एक्शन लौखटनबा वाकतखी हाइरी